ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯅꯔꯤ꯫ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯣꯔꯦꯟ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯅꯣꯔꯦꯟꯅ ꯂꯥꯛꯂꯤꯕꯁꯦ ꯀꯅꯥ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯍꯦꯝꯕꯁꯨ ꯅꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯣꯔꯦꯟꯗꯣ ꯍꯦꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯈꯪꯅꯕꯤ ꯑꯣꯏꯅ ꯂꯩꯇꯣꯝ ꯃꯆꯥ ꯑꯃ ꯖꯤꯡꯒ ꯃꯊꯛꯇ ꯂꯪꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯁꯨ ꯈꯪꯂꯤ ꯅꯣꯔꯦꯟ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯒ "ꯏꯇꯥꯎ ꯅꯣꯔꯦꯟ, ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯍꯥꯏꯅꯈꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯄꯨꯔꯛꯂꯕ꯭ꯔꯥ?" "ꯍꯣꯏ ꯏꯇꯥꯎ ꯍꯦꯝꯕ, ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯅꯅꯕ ꯄꯨꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯤꯃꯥꯏ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯥꯟꯅꯔꯁꯤ꯫ ꯑꯗꯣ ꯏꯇꯥꯎ ꯅꯣꯔꯦꯟ, ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯛꯂꯕ꯭ꯔꯣ?" "ꯑꯧ ꯆꯥꯔꯤ ꯏꯇꯥꯎ꯫ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯣꯏꯅꯃꯛ ꯇꯨꯝꯍꯧꯔꯕꯅꯤ꯫ ꯀꯝꯗꯧꯕ ꯅꯪꯒꯤꯗꯤ?" "ꯍꯣꯏ, ꯑꯩꯒꯤꯁꯨ ꯆꯥꯔꯒꯅꯤ꯫ ꯉꯁꯤꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯁꯒꯣꯏꯒꯤ ꯃꯆꯤ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯁꯤꯜꯂꯒ ꯂꯩꯕꯤꯌꯨ꯫ ꯑꯩ ꯈꯣꯡ ꯍꯥꯝꯃꯨꯈꯤꯒꯦ ꯍꯥꯏꯔꯒ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯄꯥꯏꯁꯟꯕꯤꯌꯨ꯫ ꯑꯣ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯔꯛꯀꯤ ꯇꯌꯥꯔ ꯑꯁꯪꯕ ꯍꯥꯏꯕꯗꯨꯔꯥ?" "ꯃꯥꯅꯤ ꯏꯇꯥꯎ." ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯦꯝꯕ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯅꯣꯔꯦꯟꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯦꯝꯕꯕꯨ ꯉꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯃꯥꯏ? ꯉꯁꯤꯁꯦ ꯃꯁꯥꯁꯦ ꯀꯔꯤꯅꯣꯃꯗꯤ ꯇꯧꯏ꯫ ꯅꯤꯡꯀꯣꯛ ꯂꯥꯎꯕ, ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯕ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯒꯗꯕꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯍꯩꯖꯕ ꯂꯦꯋꯥ ꯇꯤꯟꯋꯥ ꯈꯔ ꯇꯧꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯅꯣꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕ ꯄꯔꯞ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯍꯦꯝꯕꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯋꯥꯔꯛ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕ ꯂꯥꯏ ꯁꯥꯟꯅꯐꯝ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯍꯦꯝꯕꯅ, "ꯏꯇꯥꯎ ꯅꯣꯔꯦꯟ, ꯑꯩꯅ ꯍꯣꯔꯦꯟ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅꯁꯨ ꯍꯦꯟꯅ ꯚꯥꯞ ꯇꯥꯔꯝꯂꯒꯅꯤ꯫ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯗꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥ? ꯐꯔꯦ ꯑꯗꯨꯗꯣ ꯏꯇꯥꯎ, ꯑꯩꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛ ꯑꯁꯤꯗ ꯅꯪ ꯃꯇꯦꯡ ꯄꯥꯡꯕ ꯀꯥꯎꯒꯅꯨꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯍꯧꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯂꯥ ꯃꯊꯛ ꯑꯗꯨꯗ ꯊꯝꯂꯤꯕ ꯋꯥ ꯇꯪꯈꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯀꯨꯞ ꯊꯥꯡ ꯑꯗꯨꯅ ꯁꯦꯠꯇꯠꯂꯛꯂꯤ ꯄꯩꯌꯥꯒꯨꯝꯅ꯫ ꯑꯗꯨꯝꯅ ꯃꯆꯦꯠ ꯁꯦꯠꯇꯠꯂꯛꯄ ꯃꯇꯨꯡꯗ ꯄꯩꯌꯥ ꯑꯗꯣ ꯂꯩꯗꯨꯅ ꯄꯔꯩ ꯇꯥꯔꯦ꯫ ꯄꯔꯩ ꯇꯥꯔꯕ ꯄꯩꯌꯥ ꯑꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯀꯨꯌꯦꯠ ꯌꯦꯠꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀ꯭ꯔꯛ ꯂꯥꯎꯅ ꯀꯤꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯝꯗ ꯅꯤꯃꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯦꯠꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯅꯤꯃꯥꯏ ꯃꯤꯀꯞ ꯈꯪꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ, "ꯍꯩꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ" ꯍꯥꯏꯗꯨꯅ ꯅꯤꯃꯥꯏ ꯄꯔꯞ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯕ ꯃꯃꯥꯡꯒꯤ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯦꯝꯕꯅ, "ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ ꯃꯥꯏꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯩ ꯇꯧꯒꯦꯁꯦ." ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯅꯤꯃꯥꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯄꯩꯌꯥ ꯄꯔꯩꯅ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯍꯩꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯅꯤꯃꯥꯏꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯣ
ꯆꯥꯛꯊꯦꯛꯄꯒꯨꯝꯅ ꯑꯋꯥꯕ ꯐꯪꯂꯦ ꯅꯤꯃꯥꯏ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯥꯅ ꯑꯩꯕꯨ ꯂꯥꯛꯆꯈ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯥꯡꯉꯨ ꯍꯥꯏꯔꯝꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯌꯦꯛꯂꯤ ꯑꯗꯨꯒ ꯌꯦꯛꯂꯤꯕ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯈꯤꯕꯗꯨꯗꯗꯤ ꯂꯩꯃꯥꯏꯗ ꯌꯦꯛꯂꯤꯕ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯂꯤꯜ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯃꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯝꯗ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯋꯥꯄꯜ ꯑꯗꯨ ꯇꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯂꯩꯅꯨꯡꯗꯒꯤ ꯃꯃꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯃꯤ ꯑꯗꯨꯅ ꯍꯦꯝꯕꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯛ ꯀꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯌꯦꯠꯁꯜꯂꯛꯂꯒ ꯂꯩꯅꯨꯡꯗ ꯆꯤꯡꯊꯔꯛꯂꯤ ꯇꯧꯔꯤꯕ ꯑꯁꯦ ꯃꯈꯣꯡꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨꯅꯤ ꯂꯩꯅꯨꯡꯗ ꯆꯤꯡꯊꯔꯛꯂꯤꯕꯁꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯍꯦꯝꯕꯅ ꯏꯇꯥꯎ ꯅꯣꯔꯦꯟ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯃꯈꯥꯗ ꯆꯤꯡꯊꯔꯛꯂꯤ ꯏꯇꯥꯎꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯔꯦꯟꯅ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯔꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯃꯨ ꯈꯔ ꯀꯧꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯥꯔꯛꯂꯤ ꯑꯗꯨꯝꯕ ꯊꯥꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯅꯤꯃꯥꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯤꯟꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯔꯒ ꯃꯄꯥꯡꯒꯜ ꯍꯥꯞꯂꯤꯉꯩ ꯇꯥꯟꯖꯥꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯀꯜꯂꯕ ꯁꯥꯍꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯈꯔ ꯁꯥꯄꯣꯡꯂꯛꯂꯤ ꯑꯗꯨꯒ ꯅꯤꯃꯥꯏꯕꯨ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯅꯤꯃꯥꯏ ꯃꯁꯥꯗꯣ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯔꯤ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯛꯁꯝ ꯃꯦꯠꯈ꯭ꯔꯤ ꯃꯈꯣꯡ ꯐꯥꯕ ꯃꯊꯕꯥꯛꯇ ꯅꯝꯗꯨꯅ ꯁꯣꯔ ꯐꯨꯜꯍꯜꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯃꯥꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯦꯟꯅꯔꯤꯕ ꯂꯤꯜ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯂꯤꯜ ꯑꯗꯣ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗꯒꯤꯗꯤ ꯁꯣꯝꯗ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯌꯦꯠꯁꯜꯂꯝꯕ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯑꯁꯨꯝ ꯆꯤꯡꯊꯔꯝꯕ ꯑꯗꯨꯅ ꯈꯨꯕꯣꯝ ꯌꯧꯔꯨꯔꯕ ꯑꯗꯣ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕꯁꯨ ꯃꯈꯣꯡ ꯑꯗꯣ ꯕꯨꯛ ꯂꯥꯎ ꯁꯛꯀꯠꯇꯨꯅ ꯂꯣꯡꯗꯥ ꯇꯥꯔꯤ ꯑꯗꯨꯝꯅ ꯂꯣꯡꯗꯥ ꯇꯥꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕꯅ ꯅꯣꯔꯦꯟꯗ ꯑꯃꯨꯛ ꯊꯣꯝꯖꯤꯟꯕꯗꯒꯤ ꯅꯣꯔꯦꯟꯁꯨ ꯇꯨꯁꯜꯂꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯎꯞꯁꯟꯅꯗꯨꯅ ꯇꯨꯁꯟꯅꯔꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯁꯣꯝꯗ ꯅꯤꯃꯥꯏꯗ ꯊꯥꯔꯛꯂꯝꯕ ꯅꯣꯔꯦꯟꯒꯤ ꯁꯥꯊꯤꯔꯕ ꯕꯨꯠ ꯄꯦꯠ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯃꯥꯏꯗ ꯅꯝꯁꯜꯂꯒ ꯊꯅꯝꯕꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯊꯥꯗꯣꯔꯛꯂꯤ ꯍꯥꯏꯕꯗꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯄꯥꯟꯅꯔꯤꯕ ꯅꯣꯔꯦꯟ ꯇꯨꯁꯟꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯂꯦꯞꯄꯅꯤ ꯃꯁꯤꯒꯤ ꯅꯣꯔꯦꯟ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯍꯦꯝꯕꯁꯨ ꯃꯈꯥ ꯆꯠꯊꯔꯛꯂꯤ ꯑꯗꯨꯕꯨ ꯅꯤꯃꯥꯏ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕꯅ ꯇꯨꯁꯟꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯇꯤꯟꯕꯨ ꯂꯥꯏꯌꯨ ꯈꯣꯌꯨꯝ ꯀꯌꯥ ꯀꯧꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯗ ꯆꯪꯂꯛꯄ ꯉꯝꯗꯅꯕ ꯖꯒꯣꯔ ꯀꯌꯥ ꯌꯦꯛꯇꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯍꯧꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕꯅ ꯃꯈꯣꯏꯒꯤ ꯍꯩꯖꯕ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯀꯥꯞꯁꯤꯜꯂꯛꯂꯕꯁꯨ ꯅꯤꯃꯥꯏꯗ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕ ꯑꯃꯗꯤ ꯅꯣꯔꯦꯟꯅ ꯃꯩꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯈꯨꯗꯛ ꯑꯗꯨꯗ ꯁꯦꯝꯂꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯟꯅꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯂꯩꯃꯥꯏ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯃꯌꯥ ꯀꯜꯂꯕ ꯁꯥꯔꯕ ꯅꯨꯡꯁꯤꯠꯀꯤ ꯁꯛꯇꯝ ꯑꯃ ꯆꯤꯡꯈꯠꯂꯛꯂꯤ ꯑꯗꯨꯒ ꯍꯦꯝꯕꯅ ꯍꯦ ꯂꯥꯃꯩ ꯊꯥꯟꯕꯤ ꯅꯍꯥꯛꯅ ꯅꯤꯃꯥꯏꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯥꯛꯊꯦꯛꯇꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯇꯥꯡꯒꯣꯏ ꯑꯣꯜꯍꯜꯂꯨꯔꯣ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯗ꯭ꯔꯕ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯅ ꯃꯩꯕꯨꯜ ꯑꯗꯨꯕꯨ ꯊꯥꯔꯛꯂꯤ ꯅꯣꯔꯦꯟꯅꯁꯨ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯩꯕꯨꯜ ꯑꯗꯨꯁꯨ ꯊꯥꯔꯛꯂꯤ ꯃꯩꯕꯨꯜ ꯑꯅꯤꯗꯣ ꯇꯨꯡꯗ ꯃꯥꯡꯗ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯔꯛꯄꯗꯨꯅ ꯅꯤꯃꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ ꯅꯤꯃꯥꯏ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯥꯊꯤꯔꯕ ꯂꯥꯃꯩ ꯊꯥꯟꯕꯤ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯅꯤꯃꯥꯏꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯃꯩ ꯊꯥꯟꯕꯤꯁꯤꯡ ꯑꯁꯦ ꯀꯧꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯤꯅ ꯃꯈꯣꯏꯕꯨ ꯍꯥꯏꯅꯔꯒ ꯃꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯏꯍꯟ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯅꯤꯃꯥꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯂꯥꯃꯩ ꯊꯥꯟꯕꯤ ꯑꯗꯨꯕꯨ ꯉꯥꯛꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯍꯦꯝꯕ ꯑꯃꯗꯤ ꯅꯣꯔꯦꯟꯒꯤ ꯃꯥꯏꯀꯩꯗ ꯍꯟꯈꯤꯅꯕ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯃꯩ ꯊꯥꯟꯕꯤ ꯑꯗꯨꯕꯨ ꯍꯣꯏꯈ꯭ꯔꯤ ꯑꯗꯨꯝꯅ ꯍꯣꯏꯈꯤꯕ ꯑꯗꯨꯗ ꯂꯥꯃꯩ ꯊꯥꯟꯕꯤ ꯑꯅꯤꯗꯨꯁꯨ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯍꯟꯗꯨꯅ ꯄꯥꯏꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯃꯥꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯃꯩ ꯊꯥꯟꯕꯤ ꯑꯅꯤ ꯑꯗꯨꯗ ꯍꯦꯟꯅ ꯁꯛꯇꯤ ꯍꯥꯞꯆꯤꯟꯗꯨꯅ ꯍꯦꯟꯅ ꯃꯩꯁꯥ ꯄꯤꯊꯣꯔꯛꯂꯤ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕꯁꯨ ꯋꯥꯔꯛ ꯑꯗꯨꯗ ꯅꯤꯃꯥꯏꯗꯣ ꯂꯥꯃꯩ ꯊꯥꯟꯕꯤꯅ ꯆꯥꯛꯊꯦꯛꯇꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ
Noren amadi hembagi maikai tamna lamai thambi ani duna nganglaga pasilakpadu tamakhoi pakatpana loikhri madubu ngakthoknaba upai yamna kana thiringai haibadi makhoi thakriba khulai ado makhoi phawbuna phathaba ngamdaba khulai oramlei Noren amadi hembana madubu ngakthoknana ba honaringai khanghaudana Norengi hembagi su hembagi makhoi ani thakhiba lamai thambi adumakna masada thaduna makhoi mafam adumakata pungmu muna masa singado kasinduna kudaka mathwai manglei nakal amadana ibungogi yumdani numit adumakki numidang adumaktada ibungogi macha nupa pamhiba loktak taki khunkhiba ado yamna kana nokli angang aduna ahing aduda maram micha chadana noklakpa aduda ibungo amadi mahake nupi laikham tapna hogulaklaga pamhiba yengjari matam aduda pamhibana mapa ibungo ki makut ado kanna paisallaga nokri baduda laikham su nokchari aduga mamangda kari urabara sibo asuk yama nokri basibo adumna hainari ngai ikhang khangauduna yum adugi manungdo mangal ama leibugum tawri mafam khudimakta ingana nganbugum thamoida phaunari aduga khudak aduda nungsiraba hainam lenam kayana imungdo sinba thungkhri tawriba sida ibungo amade laikham ingak tangakchari angang pamhiba aduna nokpa aduda nungsiraba hainam lenamna imungdo pungnin ninba aduda makhoisu angang ase isamjam angang de natre haiduna mathamoida khanajari masigi matung pamhiba haibadi ibungona loktak pategi khumlak khiba angang pamhibido mahak tumina muk tumthakri angang aduna tumthakrabada ibungo amade laikham su tumin angang adugi nagyet leiduna tumthanakri somdana kamdauri nimai masa puna makchokha mankibana ngeha khurukudu kullaga leiramlaga tapna hawgulai aduga lai punamak loisallamlaba matungda imunglomda tapna changkhri masa do chokha mankibana thongjin pan kansinbadu phawba tusangi hek tawi tapna changsilaklaga thongado tapna ngasalle aduga phamungda kakhatuna tuminna tumduna leikhri matam madu hawkhri mathangji ayukni ayuk yenda anganba aduda khungi miyam punamak ado ayuki sintha panganaba magi oiba thabaksing chatnarakli aduga khari labuk aduda su miyoi kaya amasu low sunanaba chatnari khangu amana loktak pata ngafa safa tawnganaba mareng jumda nau haigatuna hitham phangwi maikai pangrakli asumla ka matamda miyoi kaya amana ngarang Noren amadi hemba thangnaba khulgising maibasing ado ngarang ahing thawai manglamle warakta lai sanaba haitabadagi lai namduna hatle haiba paw makoi ki nakong jorokhi hithang pham tamna chatliba loktak pata basing adura moidi lai do hatta khraba wa were phareda mi gi mangna ba tawrabadi isa hana mangi haibaduni mayamna ngangnaribadu tabada ibungoti mathamoida khanjai aigi sa nupa pamhibana ngarang hauna nokhiba duga ngasi aina tariba pawsiga karino ne ngarang handani ne Noren ge hebagadu mayam changdana warakhibedo aigi sa nupa na makhoi ani dubu hatuk diba jala mana ngamjaba aduda harauna nokliba jala era aikhoi gi kada tumliba chatpa phawba haitriba marwan phawba thokribi sa dona kamdona makhoi ani hat kadoribano laikai ase karigumba madi sodana make thoklaga dawri ibungo do wakal amada manglaga chatluba aduna maga chamenari ba manaba amadi makhoi gi mathak thobasing aduna ngasaidagi kawribudu ibungo tawdra male manang nakpada leiba manaba amana ibungo gi mananganda set thaduna kaidawrage nangui taw hairakpada ibungo khangpre khang aha kaidawraba nangdi tumsit pharak trabra karino chana mangmang labro nati nangna ngahan loktak patagi porakhiba angang adu kamdo khrabage haiba maburo yam nungaina leiri jainda ngarang hinga se panok tunui aduga mara mu nolokpase imunga se nungsiraba nungoningai oraba hainam leinamna pik thanba jani aduga menglaba mangal kaya amasu isada phawbugum tawi hai angang do icham chamba angang mandi yengda magul leina ui luna chana tawbiu saroklaga da phabami oigeda mali leikai khul asigi maru changba naha ama oiraktuna
ꯈꯨꯜ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯅꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯣꯠ ꯑꯁꯨꯝ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯨꯅ ꯍꯤꯊꯥꯡꯐꯝ ꯌꯧꯔꯛꯂꯤ ꯍꯤꯊꯥꯡꯐꯝ ꯌꯧꯔꯛꯂꯕꯗ ꯃꯌꯥꯝ ꯑꯗꯣ ꯍꯤ ꯃꯊꯪ ꯇꯣꯡꯈꯠꯅꯗꯨꯅ ꯃꯥꯒꯤ ꯊꯨꯝꯂꯝꯕ ꯂꯨ ꯃꯥꯒꯤ ꯊꯥꯔꯝꯕ ꯂꯥꯡ ꯃꯊꯪ ꯀꯥꯏꯕ ꯆꯠꯅꯈ꯭ꯔꯤ ꯏꯕꯨꯡꯉꯣꯁꯨ ꯃꯥꯏꯀꯩ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯏꯕꯨꯡꯉꯣ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯉꯥ ꯌꯥꯝꯅ ꯐꯥꯔꯦ ꯃꯌꯥꯝꯅꯁꯨ ꯏꯕꯨꯡꯉꯣꯁꯦ ꯑꯉꯥꯡ ꯑꯃ ꯐꯪꯖꯈꯤꯕꯗꯒꯤ ꯉꯐꯥ ꯆꯐꯥꯒꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯌꯥꯝꯅ ꯐꯥꯔꯦ ꯏꯅꯥ ꯈꯨꯟꯈꯤꯗꯅ ꯇꯨꯔꯅꯤ ꯄꯩꯁꯥ ꯄꯥꯏꯈꯤꯗꯅ ꯇꯨꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯛꯅꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯈꯣꯏ ꯀꯥꯏꯕ ꯂꯥꯡ ꯀꯥꯏꯕ ꯂꯨ ꯀꯥꯏꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯃꯇꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 7:30-9 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯁꯣꯝꯒꯤ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯍꯣꯝꯖꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯥꯏꯕ ꯀꯌꯥꯅ ꯇꯥꯟꯅꯔꯒ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯟꯅ ꯆꯩꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯅꯤꯃꯥꯏ ꯍꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯁꯅꯨ ꯀꯩꯅꯣ ꯃꯈꯣꯏꯅ ꯁꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯒ ꯂꯩꯔꯤꯕꯅꯤ ꯉꯍꯥꯟꯅ ꯍꯥꯠꯇꯣꯛꯄꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯈꯜꯂꯒ ꯍꯥꯠꯄꯤꯈꯤꯗꯕꯅꯤ ꯂꯥꯏꯅ ꯋꯥꯔꯛꯂꯤꯕꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯒ ꯃꯥꯅ ꯄꯥꯏꯖꯕ ꯈꯨꯠꯂꯥꯏꯅ ꯃꯁꯥꯕꯨ ꯍꯥꯠꯇꯣꯛꯆꯔꯒ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯇꯥꯏꯅꯔꯤꯕꯅꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗ꯭ꯔ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯥꯎꯅꯔꯒ ꯂꯩꯔꯝꯈꯤ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯍꯥꯟꯅ ꯂꯥꯜꯂꯨꯕ ꯀꯧꯔꯕꯅꯤನ ꯋꯥ ꯁꯥꯡꯊꯅꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯇꯕꯗꯒꯤ ꯂꯥꯏ ꯅꯝꯂꯒ ꯁꯤꯖꯔꯒ ꯑꯩꯈꯣꯏꯗꯒ ꯕꯗꯅꯥꯝ ꯄꯤꯕ ꯁꯥꯔꯗꯅ ꯑꯁꯨꯝꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯥꯡꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯕ ꯅꯤꯃꯥꯏꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯗꯨꯃ ꯉꯥꯏꯗꯅ ꯑꯗꯨꯒ ꯀꯔꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯍꯩꯔꯝꯕꯗꯨꯕꯨ ꯂꯧꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯃ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯥꯈ꯭ꯔꯕꯅꯤ ꯑꯩꯅ ꯉꯥꯛ ꯁꯦꯜꯂꯛꯎ ꯍꯥꯏꯔꯛꯄ ꯉꯍꯥꯟ ꯂꯧꯇꯥꯛ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯂꯧꯇꯥꯛ ꯄꯥꯠꯇꯒꯤ ꯈꯨꯠꯂꯛꯑꯦꯗꯅ ꯍꯥꯏꯈꯤꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ ꯑꯩ ꯃꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯅꯤꯃꯥꯏ ꯏꯕꯨꯡꯉꯣꯒꯤ ꯃꯌꯨꯝꯗ ꯄꯥꯝꯍꯩꯕꯒꯤ ꯃꯌꯨꯝꯗ ꯊꯤꯕ ꯆꯠꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯨꯅꯥꯟ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯑꯩꯃꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯏꯕ ꯈꯔꯅ ꯂꯧꯇꯨꯅꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯁꯤꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕ ꯌꯥꯝꯅ ꯍꯩꯇꯕ ꯌꯥꯝꯅ ꯁꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯇꯧꯅꯤꯡꯕ ꯇꯧꯖꯧ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯀꯌꯥꯗꯤ ꯄꯪꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯂꯤꯕ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯇꯣꯝꯇ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯨꯅꯥꯟꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯁꯥꯇ꯭ꯔ 2 ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯍꯟꯗꯛ ꯅꯣꯔꯦꯟꯒ ꯍꯦꯝꯕꯅ ꯂꯩꯈꯤꯗꯕꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯅꯤ ꯍꯦꯝꯕꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯔꯝꯕꯗ ꯅꯤꯃꯥꯏ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯃꯈꯣꯏꯒ ꯀꯌꯥ ꯌꯥꯅꯗꯦꯗꯅ ꯍꯥꯏ ꯅꯣꯡꯃꯁꯨ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯅꯤꯃꯥꯏꯅ ꯕꯨꯠ ꯄꯦꯠ ꯈꯔ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯍꯦꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯏꯁꯤꯡꯗ ꯆꯛꯈꯥꯏꯕꯗꯒꯤ ꯉꯥꯎꯗꯨꯅ ꯆꯦꯟꯈꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯌꯥꯅꯗꯕ ꯈꯔ ꯂꯩꯈ꯭ꯔꯦꯗꯅ ꯍꯥꯏ ꯑꯗꯨꯒ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯐꯥꯈꯤꯕꯗꯨꯁꯨ ꯅꯤꯃꯥꯏꯅ ꯇꯧꯔꯒ ꯐꯥꯍꯟꯕ ꯈꯪꯍꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯤꯃꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯤꯃꯥꯏ ꯑꯩꯅ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯃꯛꯅ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯏ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯥꯏꯕ ꯑꯃꯅ ꯐꯩ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯃꯥ ꯑꯃꯥꯏꯕ ꯃꯨꯅꯥꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ
ꯈꯪꯍꯜꯂꯒꯦ ꯈꯪꯒꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯤꯡꯅꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯦꯝꯃ ꯊꯥꯕꯤꯒꯅꯨ ꯑꯉꯝꯕ ꯎꯄꯥꯏꯗ ꯂꯥꯛꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯣꯖꯥ ꯐꯔꯦ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯁꯥ ꯑꯁꯤ ꯅꯤꯡꯊꯤꯅ ꯄꯣꯠꯂꯣꯏꯈꯤꯁꯅꯨ ꯑꯗꯨꯒ ꯑꯁꯇꯤ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯒꯗꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯂꯥꯎꯔꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯨꯅꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ